Irilbung Police Station na shinduna child sex abuse ki matangda nongmagi oiba sensitization program ama Imphal East District ki manungchan na laiba akampata hangba relief camp ta Pangthokhare. Program adu ke sarukamoy na kongbada laiba Standard College ki mahiri singna sanaba Jackson Minasi hai na mingthonba play amasu udke. Program adu da Imphal East Police amade Irilbung Police Station ki makok thongba officer sing na sarukya ki relief camp ta laiba mahiri singoi na su sinlang liba singi maikay tiki angamba mating tawke. Thoromaduga mari lenana Imphal East SP ke Mega Chandra na fongdorakpada asigumba khana nainabagi program asi tuina pangthoktuna miyamda awareness piraba matamda lamdam asida thokliba sexual crime kaya asi hantanba ngamgani hairaduna hiramasi ki matangda miyambu makeup thokhanaba haiduna play ama miyamda utliba asigi damakta su thagatpa fongdokhe. Hamasna ojasing khajai maram asina ojasingna saakasingda sex education good touch amadi great touch ki batanga marikuna nganigana masda mayam punna apabadari sachi ogalaliba angarsingbu protect tawsi haiba hinungada losen basi sutti mate huningai hoi adu maruwaina director producer and director yang synchronize tawna yang ina kada hota bidana putoki bani huningai hoba adu da yamna putoba art center lady na ai thamjage hanba botada adu da Standard College ki tawni sing tutorial na yamna thaga to phong jok chari